Akashbani Imphal Lanthokchari Paugi Sakta Sakta Masida Manipurda Hojik Satariba SIR gi mahi phangba hore haiba Mukhyamantri gi wafam DIPR gi mid the press thoramda social welfare bivag IDP singda sel gi tengbang yenthokpa AI sizinabagi matangda mifam amasung paugi saktamda Kangpokpi jilla gi pauda Mukhyamantri Yumnam Khemsan hairi Election Commission of India gi makhada satariba Special Intensive Revision SIR asida mitop khandokna bagi saruk yauri masigi mahi phangba haure Imphal gi Niti Aiyopad chuthekta leiba Thambal Sanglenda ningthokaba numita pangthokeba SIR phase 2 gi matangda khanani nebagi thoromda Mukhyamantri na hai SIR da mitop khandokpagi saruk yauri bana sarkar na masibu yamna lumna lawi Sri Khemsan na hai SIR sida khari thawai yawde du party si BJP mitop khandokpagi sobo parama yawsi thumnaga puraga ngasidi result oina phangba haure ado haidokna thabak kawadu ba SIR si Bharatiya Janata Party central leadership na khangna state di makta kawdana tana Manipurda kamaroina section na koi hisab na khartu kawlisi sida koi honorable MLA singi mitin mamaga senna oina organization na MLA singa koi yokna na nasi great achievement in Rajya gi Social Welfare Vibhag asi Kendra Sarkar gi tongan ba yaipa thorang singi scheme khwaidagi yamna sanna haliba asoba vibhag singi manungda amani DIPR gi auditorium da irai numita pangthokhiba mid the press thorom da saruk yaraduna vibhag asi gi director Sheikh Abdul Hakim na hai Rajya si da Anganwadi Center lising ani samri hangdoktuna angang singda machi oiba sinjak pijabagi thorang mai pakna sathari Nupi singda Sakti pinaba thausil Mission Sakti Angang singbu ngakpi sanminaba Juvenile Justice Act ningthina thabak to onthoknaba Juvenile Justice Board Child Welfare Committee amadi atai thorang kaya vibhag asigi makhada paikhatli mahakna hai Mission Sakti sigi manusda isatanina agli staronji women in distress meraba physically sexually or daily assault oraba विशेष वाला है crime बहुत सब तभी हमारी survivors सिंगली लाइक हमारा 3 years होगा कोई नहीं बीच कुकिंग क्लोजिंग रिकॉर्डिंग करती है नहीं शक्ति सदन से मणिपुर की कोटी समय में मणिपुर के सेंटर में करें इस मिनिस्टर की स्वत रिप्रेजेंट की बागी मकादा डिसेबिलिटी एबिलिटी 60% अब 3,500 rupees per month 31,040 नगरों में की बुक रही Mukhyamantri Yumnam Khemsan hairi Sarkar asina IDP singidamak piba yaba tengbang pumnamak pigani Lamboi khongnang khongda leiba relief camp ta masa nariba IDP singda lupa lakh amamam gi sel gi tengbang nithokaba numite yenthokladuna Mukhyamantri na hai IDP singidamak akhanaba thorang sing paikhatuna piba yaba mateng sarkar na piri IDP singna thengnariba awaba sing asidagi kharada oireba sukon mangamnaba sarkar na thorang asi paikhalakpani Mukhyamantri na hai Yum thado ga lei bai si kachu nungai ba phonate adu Tanzania yada banina adum leidi to kitang da warsu mateng pangba yana ba idana si minister gi mateng pangna ba paisa khara lei anaba cancer gumba dialysis gumba leiragadi mateng khara pangsi haidana cancer patient kyam lei dialysis to kya lei moina kana senbi dana ngasi haksang ngam diba mi kunga tarukta lupa lakh amamam khusinna bani ado masina loi basunate anaba so bai sidi awat pangang tani haksang chunwai taba yumda lei tabagi nuai tabsu phawa duga waring isida chobana bagi paisa sangmi awaba awaba mayam dugi mar khara dorsu pangning bagi wakal duni ngasi pangjari basina aroi banate tana raga matam gi mangamba pangjage Intelligent use of artificial intelligence hai bihiramda nongmagi oiba khanani nebagi mifamama Manipur Judicial Academy High Court of Manipur na sinduna court asigi auditorium da yumjekesen mita pangthokhi Mifam adu da saru yakiba High Court of Manipur gi judge Justice A Guneshwar Sharma na hai thoromasi pangthokpagi maroiba pandamdi ain gi lamda thabak toriba miyoi singda artificial intelligence mapung phana khanganbani Wayal pathapta AI na piba wayal da yumpham oiraga asum aran lepa yaroi Ukil singna hena kupna thijinbagi tangai fadaba lei
Justice Guneswarna hai. AI sina case thidok thijin lahelle adubu sigi defect lay AI da side to judgment si hallucination na laitaba case ama sajin lagi heta pirakpa agar boy AI da pirakpa judgment si heta court side to ga da physically abo ti chumbra na source gi examine to ba lay aduna adu magi gi su mayam da khloi da ba na ta apne ngarang han da hoi tarik ani da July order Supreme Court su ta resmai AI si na to se roke na laitaba case AI da side to case confirm to da to ga di ba si misconduct kana hai ko aduga judge da su modu season dia du aram na judge mi ka adu mo mayam do katang update oida ba na AI model si makhan jam be aduna AI da court ki case am hang matam da boina pirak podo adu research ki dia ba madu akoina authentic oi ba je mu source ni yeng da ne adu gi moi pirak judgment do rely aduga atai atopa thibagi di adu ma gi do dum reliable oi aduga judgment maru ina yam thoe hoji kan se laitaba judgment ma sara pisro koi source lagi si judgment je chumra sumdabra is a court ki website na traga SCC gumba AI gumba manupatra gumba mo thoiba website me am sika compare torokanda mana different AI na heta citation amata da judgment se mari manga thong pisila ko yawe ko aduna khaidang verify to ko sange Akas Bani Imphal ki pau gi saktam da aikhoi gi Kangpokpi paumi Bhagone Singsinna Kangpokpi jila gi matang da piba pau da. Nongzu tha lakpaga loinana Kangpopi jila gi oina mana ngamzbi mawongda mahei marong low lingbagi thabak mapung phana chathari adubu tha ani henna economic blockade chatharakpana ahar phangdabagi awaba ama mayuknari amaromda school sing chahi tangkhai gi parikya pangthoknari bank amadi office sing changnaina thonghangli Government of Manipur Forest Department amasung Kangpopi Forest Division na khutsamnaduna. Let us plant more and more trees together and celebrate Van Mahotsav 2026 ki thoram Keithelmanbi High School da pangthokre. A tree today, 1,000 smiles tomorrow. Hairiba theme makhada chatharak pathoram aduda district gi Deputy Commissioner Sri Mahesh Chaudhary, Sri Rahul Gupta, IPS, Srimati Chinpilhin Kipgen, IFS, DFO, Kangpopi Amasung, James Dawzapau Haukip, CEO, Cedar Hills Autonomous District Council na Saruk Yaki. Makhatana Keithelmanbi High School gi students sing na cultural dances udki, loinana tree plantation program sa chathari. Haukiba July tang nipan numitta Kangpopi Jula manungda leba pastors amasung church leaders singna peace rally chatli. Kuki Jo Christian Forum gi mityang makhada chatharakpa rally aduda church pastors singna Chief Minister Y Kim Chan Singha interaction program sa lokhatli. Mahakna haukiba Megi tang 13 da laikhidraba pastor singbu Justice Panghallo Haina memorandum su piki. Chief Minister Y Kim Chan Singh na su memorandum received toraba matong atuba matamda culprit sting capture tonabagi thazaba phongdokhi. Makhata na Tapho Kuki village ki 14 hostages su unaraga Tapho village da interaction program su lokhatli. District Child Protection Unit CDPU Kangpopi na sinaduna Makhan Village Relief Camp the awareness program on child protection gi thoram pangthokre. Thoram aduda relief camp the leba IDP sing gi damak changdraba yadaba potlam sing su yenthokhi. Inmate singbu Vatsalya sponsorship gi matangda counseling amasung guidance su piki. Hairiba thoram ase children's right amasung vulnerable families singbu safe oinabagi thodang lownaba khongchat amani. District Administration Kangpopi Jila gi mityang makhada district level Viksit Bharat Guarantee for Rozgar and Ajivika Gramin launch tokre. Autonomous District Council Conference hold a pangthokhiba thoram aduda Honorable Deputy Chief Minister Nemcha Kipgen na Chief Guest gi khutang virtual mode da lokhatli. Amasong Deputy Commissioner Sri Mahesh Chaudhary IAS na saruk yakhi. Viksit Bharat National Vision 2047 gi makhada rural development livelihood opportunities asi chawna maipakpa ngamgadabana amasung kari thodang logadagi haibagi matangda thoram asi pangthokpani. Kangpopi district da pangthokhiba district level narco coordination center
anchor meeting ama DC na luchingba District Administration ga Narco Coordination Center gi Chairman Mahesh Chaudhary yauduna pangthokhi. Meeting aduda district asiga mayuknariba drug trafficking amadi mayai kaba chinjak henna sizinnarakpa asi control toba amadi yengsinnabagi khannakhi. Meeting session aduda interagency mapangal kankathanduna mayai kabi chinjak kaya pusinlakpasing ase yengsinnaba khannakhi. State Police, BSF, CRPF amadi mari leynaba department singna semba chekshan thorang lokhatnaba semkiba action plan adubu Narco Coordination Center Chairman Mahesh na sinakhi. Makha tarakpada mahakna security forces singbu thagatpa fongdoktuna district asibu drug free oihannaba henna mikup singna leiduna cheksin thorang lokhatnaba haikhi. Makha taba oina civil action plan matung inna committee asina public health amadi awareness matangda IEC campaigns school college amadi khun singda pangthokli pharmacy singdagi drug supply chain yengsinduna drug abuse control toduna mafam chana anaba layengbagi oina sizinnaba amadi niyom chumna rehabilitation center sing yohanba asini. Hairiba plan asina hingbagi sale tanaba lambi asi drug lalon badagi lapthoktuna agricultural support pinaba policy asi district authorities amadi agency nasu implement tonaba apunbagi thodang leiri. Matang asida Akashbani Imphal gi I pau kangbuni puthokpa sayol gi pau gi saktam loizare khomjin bamusung puthokpa Thokchom Jogendrajit tengbang ba Thokchom Barun Lijakhiba Maibam Dwijamani.